Matamgi Manipuri Wari channel asibu tabiriba khwai pumnamakbu taramna okchari ngasi amuk lobirasi Eigi Thamoigi Ningaichaobi 12 suba tangka phamduna leiramba nupa adusu Helena gi pakhuma du pirei kuidri minitarom phare Helena su nofet tawna khumlei mathau tinjakraba nupa se aina munga Helena tawrise khabana kaisu kaidida khoimaga wari ama sanaringai de thengdokre adudi ai chana ba hairugige khaba waiter kaubai mahut haugatuna mana chatuna chana ba singdo hairuri aduga mu halaktuna magi famfamduda phamtharaga hairei kayarubo wanu nangna sana se haisibo Helena soradu amuktang sangna hondoklaga phone da haibado nungai traba aduini aina nang kaurise wado point lao ataina teda aigi lambida ayatpa pirakpa mido karamna mangan sige haiduna khanaba pambani khaba nokmi tawduna nangondabu kanana yeleino nati midubu kananu nahanwai aikoi high school taminarakpa yaijit ki mamado adugi mawpagi machanpini yaijit haidi nangna ngaujaba chingsangi best friend do natro mani maram bu kaigino maram haibu ngasi phawada nupi nahaga maram leitradi loina daba ngana nupi machado pambagi mami ama uba phangne achamba nupi di oiramoi nupi machadu da top topa magun amadi yarongani Helena saurap tawna hairei kaino nangna nupi machadugi maikaida leptuna wangang lide tanja aduda waiterna chanaba sing adu puraktuna fazana serve tawramaba matungda amuk chatkre khabasu waiter du chatkraba tungda hairei se charo chanaba singse adu fareni kaino nangna pamisbo Helena yamna hautaba minok ama noktuna hairei mabu ngangi punsidagi upay ama natraga ama tawduna lapna thamkhibaduni aina pamise samna hairabada magi chamjaraba punsida amuba kali tesinba natraga mabu lesinkiba adu oirabadi ngandi aigi khaba ngaiha tumina wakal khalaba tungda hairei tawdui thabakse afabadi nate aduga yam laina sungamloi ngamle haina sukhalo chingsangan bagi magundi nangna hena khanglamgani aikhoina nupi machadubu phana lekha tahanduna su chingsangi thamoidi nangna khudum chanba ngamloi Helena sauna khonjeladu haurapna hairei nang aigi matenga se pangma ngamlaroi siro madu haibana teda aigi se chamna haibani ngasi ngarang khakta nati ibani nga loina reisi Helena adu amuk taptharaktuna hairei hoi adunabu wafamase nanga tanaribani fare dudi karina fagadage habdo khanarasi hoi makhoi ani adu phattaba saro kaya tanaduna chingsangi punsidagi chenglei bu mangan khinaba wa kaya khanarakle loirakpada Helena na hairei se magi photo amasu aina tumina kaplakpani masi haiduna magi mobile adu lokthokduna mana tumina kaplakpa chenglei gi photo adu yenghalami photo adu usop namita Helena na mirak narak yengduna tumina kaplakpa photo ni khaba chenglei gi photo adu urabada wakalama khankre aduga hairei fare photo se engon tharu aduga magi leifam nufam phajana hairo hoi tharage masi haiduna khudak aduda photo adu thajeli aduga mana fazana khangdoktuna laklaba chenglei gi leifam nungfam mana tamba school fo yauna loina khabada thajeli khabana amu yore fare adudi ai khara halamage hoi khabasu bil piramduna hankre school hour loiduna chenglei su mama bu lakpa ngairi mama su ngasi di thabak dei aduna
khara thengnasu ngairamu hairakpa aduda ngairibani natrabadi line da chatkiba yarabani mamanabi singdi bus da chatpana loina chatnakrabani oza singsu anambana hannakre tanja aduda oza suyen sanasu magi bullet tu thaudoktuna tholei aduga jingleina lepliba mapa aduda khamlaklaga hairei jinglei thilamagila o jinglei su ikhang khangna ha sir yaniye mamala kaniye suyen sanagi ingna nupa mana nokpa minok adu noklaga hairei sir ga chatminabase daliro adu natiye sir oh adudi laodana sir su mayai lambida thabak ama chatawale jinglei wakal da khalai khoi ma sisu lakte he ai busum ngai busu tangum tawi thilal hobana phadei sala masi khanduna leiringai amuksu suhen sanan hairi laone matam se thengre hoi sir jinglei su suhen sanagi gari maningda dongkhatuna lakminari suhen sananaga masanana nap nap launa chahi kulumdoi kumarigi pakhang mana phajabani jinglei naga ingna nupi mana phajabani ani edu lakminabada lambi da leiramliba miyam aduna sonahawi is onthok na phajakreda hoine aduni nupi macha sisu school uniform se seli khangjadreda housing matamgi angang singse mi mabung singa oiramgani ko khangdre onthok na phajakre ani mak chanakre haisini makhoi ani edo asum thaurakpana suyen sanana hairi noigi se kaisam thong kai waidano sir thangjam lektani adu sir di kai de chatkadabano karong da doctor am tawno ge tawbani oh kai doctor no hatkini jinglei makhata na hangi tawbadu mayum yorambadu da hairei sir soida khambiramo yaradrane yarani sir suyen sanasu gari adu lerak machina du da khami jinglei kumtharak laga suyen sanada onsinduna nofet tawna hairei sir thank you aisule haurage jinglei su khongkap amani thangba hokre suyen sanasu khangai khangjilda jinglei bu kaurei jinglei amta ngai ko jinglei chatlamba du leplaga onthoraktuna kai haye sir suhen sana gari dagi satkum tharaktuna jinglei gi manakta changsilei aduga magi pocket dagi kitket chocolate ama lakthoklaga piraktuna hairei se sibi gi tawbani jinglei su matang chare khana hairei sarna marak ta pibadi osana pibani adum loge aduna tabida nungti gi bibigano mina uraga wakhalana khankiniye ai su khangi ahuba mina wakhalana khangani haibasu adunabu aina mirak narak yengduna nangi cycle basket tu da haplami duni sir box ama pharani kharle ready hoine adunabu nahan kai ahum pirambado ngasi dagi amamam tang piba horasini box fabada tapnaba masi haiduna tapna noglai jinglei su adu sir ngasi warasu matungda di piranu suhen sana sordu amuktang sangna hondoklaga hairei chocolate gi wari lei jinglei su khangningna kai wari matang chapa malakani maduda hairagi hauzikidi nang sangu sir su halagi suhen sanana adumna hek hairakpadudadi jinglei su makata na hanglatri madugi maramda adubu tapna amuk hairei adu sir kainamta haige hayo Angelina sir bu yam nuksijabani ko suhen sana nofet tamak tawi
ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯁꯔ ꯆꯠꯂꯒꯦꯀꯣ. ꯍꯣꯏ ꯁꯔ. ꯁꯨꯍꯦꯟ ꯁꯅꯥꯁꯨ ꯆꯠꯈ꯭ꯔꯦ. ꯆꯦꯡꯂꯩꯁꯨ ꯃꯌꯨꯝ ꯇꯝꯅ ꯃꯈꯣꯡꯅ ꯈꯔ ꯆꯪꯉꯛꯏ. ꯃꯥꯅ ꯆꯪꯂꯛꯄ ꯑꯗꯣ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕ ꯈꯥꯕꯅ ꯎꯔꯦ. ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯊꯧꯗꯨꯅ ꯆꯦꯡꯂꯩꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ. ꯆꯦꯡꯂꯩ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯈ꯭ꯔꯦ. ꯈꯥꯕ ꯆꯦꯡꯂꯩꯅ ꯆꯪꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ. ꯑꯗꯨꯒ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇ ꯄꯟꯊꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ. ꯆꯦꯡꯂꯩꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯃꯥ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏꯗ ꯍꯥꯡꯂꯤꯕ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯏ. ꯃꯗꯨ ꯎꯕꯗ ꯆꯦꯡꯂꯩ ꯁꯨꯛꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯅꯪ ꯑꯩ ꯂꯧꯕ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯃꯆꯥ ꯑꯗꯨ ꯎꯕꯗ ꯏꯕꯦꯆꯥꯁꯨ, ꯍꯩꯃꯥ, ꯏꯆꯥ ꯊꯣꯏꯕꯤ, ꯍꯜꯂꯛꯑꯦꯗꯅ. ꯃꯃꯥꯗꯨ ꯁꯣꯝꯗ ꯊꯕꯛ ꯊꯥꯗꯣꯛꯄ ꯌꯥꯗꯦ, ꯈꯔ ꯊꯦꯡꯂꯛꯀꯅꯤꯅ ꯍꯥꯏꯔꯤꯗꯨꯗꯤ. ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕꯁꯤꯁꯨ ꯏꯆꯥ ꯊꯣꯏꯕꯤ ꯂꯧꯕ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤꯅ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯏꯕꯅꯤ. ꯑꯗꯨ ꯅꯪꯕꯨ ꯀꯩꯗ ꯂꯥꯛꯀꯦ? ꯑꯩꯈꯣꯏ ꯁꯔ ꯑꯃꯅ ꯊꯤꯜꯂꯛꯑꯝꯕꯅꯤ. ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ. ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯍꯣꯡꯂꯒ ꯆꯔꯥ ꯋꯥꯟꯊꯣꯛꯎꯔꯣꯀꯣ. ꯍꯣꯏ ꯃꯃꯥ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯆꯤꯡꯁꯥꯡ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ. ꯋꯥꯍꯪ ꯀꯌꯥꯅꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯣꯛꯂꯛꯂꯤꯕ. ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯁꯦ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯇꯥꯛꯀꯗꯧꯔꯤ? ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯊꯣꯛꯂꯒꯅ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯕꯗꯤ ꯑꯩ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯒꯅꯤ. ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯒ ꯃꯥꯟꯅꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ. ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯤ? ꯆꯤꯡꯁꯥꯡ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ, ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯦ ꯃꯐꯝꯗ ꯈꯪꯍꯜꯂꯒꯦ. ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯒꯦ. ꯌꯥꯕ ꯌꯥꯗꯕꯗꯨꯗꯤ ꯃꯥꯒꯤ ꯋꯥꯅꯤ. ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯆꯨꯝꯒꯅꯤ ꯊꯥꯖꯗꯦ. ꯃꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯆꯤꯡꯁꯥꯡ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯦꯡꯂꯩꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏ. ꯑꯩ ꯅꯪꯒ ꯎꯅꯕ ꯄꯥꯝꯃꯤ. ꯅꯪꯒꯤ ꯁꯪꯒꯗꯕ ꯃꯇꯝ ꯑꯃꯇꯪ ꯍꯥꯏꯔꯛꯑꯣ. ꯆꯦꯡꯂꯩꯁꯨ ꯁꯣꯝꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯝꯃꯤ. ꯃꯁꯥ ꯑꯗꯨ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯤ, ꯄꯨꯟꯁꯤꯉꯥꯟꯕꯕꯨ ꯃꯁꯛ ꯈꯪꯂꯅꯤ ꯈꯟꯗꯨꯅ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯦꯁꯦꯖ ꯈꯨꯊꯥ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯤ. ꯃꯥꯅ ꯅꯣꯛꯅꯤꯡꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯍꯥꯟꯅ ꯌꯥꯝꯅ ꯈꯪꯅꯕ ꯂꯣꯏꯅꯕꯗꯧꯅ ꯏꯀꯣꯏ ꯀꯣꯏꯗꯅ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯔꯛꯄꯗꯨꯗꯅꯤ. ꯍꯣꯏ, ꯁꯨꯈꯪ ꯈꯪꯅꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ. ꯃꯦꯁꯦꯖ ꯊꯥꯅꯩ, ꯅꯣꯡ ꯐꯥꯗꯣꯛ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ. ꯑꯗꯨꯅ ꯀꯩꯁꯨ ꯑꯣꯏꯕ ꯌꯥꯕꯗꯤ ꯅꯠꯇꯦ. ꯃꯌꯥꯝꯁꯤꯅ ꯅꯣꯛꯅꯤꯡꯂꯤꯕꯅꯤ. ꯆꯦꯡꯂꯩ ꯃꯦꯁꯦꯖ ꯑꯗꯨ ꯍꯜꯂꯤ. ꯀꯩꯒꯤ ꯎꯅꯗꯣꯏꯅꯣ? ꯆꯤꯡꯁꯥꯡꯅ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯔꯒ ꯂꯩꯔꯝꯕꯅ ꯔꯤꯄ꯭ꯂꯥꯏ ꯑꯗꯨ ꯐꯠ ꯍꯜꯂꯛꯇꯨꯅ ꯑꯅꯤ ꯑꯗꯨ ꯃꯦꯁꯦꯖ ꯊꯥꯅꯔꯝꯃꯤ. ꯅꯪ ꯑꯩ ꯃꯁꯛ ꯈꯪꯅꯤꯡꯗ꯭ꯔꯣ? ꯈꯪꯕꯨꯗꯤ ꯈꯪꯅꯤꯡꯉꯤ. ꯑꯗꯨꯅꯤ, ꯅꯪꯅ ꯁꯪꯒꯗꯕ ꯃꯇꯝ ꯑꯃ ꯍꯥꯏꯔꯣ. ꯆꯦꯡꯂꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯏ. ꯑꯗꯨꯒ ꯃꯥꯁꯨ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯏ. ꯁꯟꯗꯦꯗ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯁꯦ. ꯑꯩ ꯏꯃꯥꯟꯅꯕꯤꯗ ꯑꯝꯇ ꯁꯪꯕ꯭ꯔꯥ ꯍꯪꯈꯤꯒꯦ. ꯍꯪꯒꯅꯨ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯃ ꯑꯩꯅ ꯄꯨꯔꯛꯑꯒꯦ. ꯆꯦꯡꯂꯩ ꯉꯛꯅ ꯃꯦꯁꯦꯖ ꯑꯗꯨꯗꯤ ꯌꯦꯡꯉꯤ. ꯆꯤꯡꯁꯥꯡ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯊꯥꯔꯛꯏ. ꯅꯨꯄꯤ ꯅꯇꯣꯝꯇ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩꯅ ꯄꯨꯔꯛꯑꯒꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ. ꯑꯗꯨꯒ ꯅꯪ ꯍꯧꯕ ꯊꯥꯖꯤꯜꯂꯛꯑꯒꯦ, ꯌꯨꯝꯒꯤ ꯑꯍꯜꯅꯁꯨ ꯆꯤꯡꯅꯗꯅꯕ. ꯆꯦꯡꯂꯩ ꯍꯟꯗꯛꯃꯨꯛꯇꯤ ꯍꯜꯂꯛꯏ. ꯄꯨꯟꯁꯤꯉꯥꯟꯕꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯈꯪꯕ꯭ꯔꯣ? ꯆꯤꯡꯁꯥꯡ ꯃꯦꯁꯦꯖ ꯑꯗꯨ ꯎꯕꯗ ꯏ ꯈꯪꯀꯥ ꯀꯥꯏ. ꯁꯥꯎꯔꯛꯅꯅ ꯃꯦꯁꯦꯖ ꯑꯗꯨ ꯇꯥꯏꯞ ꯇꯧꯔꯒ ꯊꯥꯈꯤꯔꯝꯃꯤ. ꯈꯪꯉꯦ. ꯑꯗꯣ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯡ ꯀꯧꯕꯁꯦ ꯀꯧꯔꯛꯀꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯉꯣꯟꯗ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯊꯛꯀꯤ ꯑꯍꯜꯅꯤꯅꯦ ꯑꯩꯁꯦ. ꯆꯦꯡꯂꯩ ꯃꯦꯁꯦꯖ ꯑꯗꯨ ꯎꯕꯗ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯑꯗꯨꯒ ꯔꯤꯄ꯭ꯂꯥꯏ ꯑꯗꯨ ꯍꯜꯂꯛꯏ. ꯀꯩ ꯀꯧꯗꯣꯏꯅꯣ? ꯆꯤꯡꯁꯥꯡ ꯆꯦꯡꯂꯩꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯗꯨ ꯎꯔꯕꯇꯗ ꯁꯧꯒꯠꯂꯝꯕꯗꯨ ꯅꯦꯝꯊꯔꯛꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ. ꯀꯀꯥꯔꯥ, ꯗꯗꯥꯔꯥ, ꯈꯨꯔꯥꯔꯥ, ꯄꯨꯄꯨꯔꯥ, ꯀꯧꯅꯤꯡꯕꯗ ꯀꯧ. ꯗꯥꯉꯥꯟ ꯀꯧꯔꯒꯦ.
Jingsang message adu urabada thamoi mathu marang hauri Jenglei bu khudak aduda uningba phaurei thamoi yona nokpa minok ama noktuna message to halai Kamaina Punsingan ba haibani dana adugi ngan bado adudagi ngan lakthoga dadadagi dama lakthoga dangan kauroge haiba Hairei ba wadu ubada machinda tapna soli Jingsang Ming haibada ngan ba yoram basina aibu kali atopa minga hairamadi sabana sadoi potnida Wahai asi sona message reply su tauri Go ado thengi nang su tumtho Good night Night Jenglei di Jingsang na thara iba machin ga tumthoklaga lapka pai thorakpa emoji du ubada mamai ado monda upsinduna thik noi Thazarudabani asumna magi punsina oirakani haiba wakaldasu wahang kaya hangjari Jenglei du Thamoi machu sangdribi icham chamjabi aise ngasidi dangan gi nungsi machuna thamoi ase sin mathungna sanglakle adubu ai khaktana nungsiba oiridra mana de aibu nungsidaba zala aduga karigi aina maga wari sanakiba mikup adudagi thamoida haifam khangdaba ihwelama phauriba matamdudagi hauna isa khangda aigi thamoisida mana changduna laikhrabra hauji isana khangjarakpa mikup asidasu adumak lengdana leiramlibase matam pumbagi oinasu lehengani aduga amuksu makokta makhutna thajinduna tapna solei masakpu khangriba miduda dangan kaina ikayam khangdi yaise Jingsang su somda monda yamna nungaina leiri Jengleina dangan kaurage kaina hairakpaduda thamoi gado tanik le nokfet tawna angau badawna murum ga soli Nungsibi magi mafamda aigi asengba masak taklani ko nungsi haina su fonglani numit tungai bada awaba haibadu oire aidi asumna sum haukibana numit kharani haujinkre Jengleigi cycle basketa chocolate haplambadisu adumak haplami Jenglei su Jingsang na haibagi matung ina mamanabi amata su haurudi kona unaraga wari do hairagi khanduna Malcolm su Jenglei bu nungsiba sum henlakli magi nungsi indit kaya piba horagli break matamni nupi mari aduna class ta phamduna leiringai yuhen baga Malcolm ga changlaklaga hairi Malcolm na Jenglei canteen da kainama charusidna yaraniye yuhen ba phagi tawduna laknare kaino ne paisa puthoro hairuyi Wahai aduda Anjali na oina tap oglaga saurangna na khumlai Is paisa yam bai bai waro na Yuhin basu handi usittaba karimnaba ama yauna aduma khumlaklami Au khara paijaye O aduidi loina chathokpa taridana chabiyu thibonglo Makhoi mari adudi ani dugi mataw aduda tingak amada muging dauduna lei Anjali di yuhen bana mangwanda thibong lau kaina hairakpaduda I khangka kakre sauning bana slori adudagi khutlai thuna yuhen bagi masamadu lamduna hekta phoina machindasu ngangba lepti hauko dana ingonda haukoba nang haukoba yuhen basu handi nupa na tadawna makhutuna Anjali gi masamadu lamlaga hekta chinglai aduga machindasu hari haure aidi haure nang kaidoge habano yengduna leiramba makhoi mari adu mataw aduda soina batari khanduna khamdorei Malcolm na Yuhen kaino toridubo as nupa na tadona yami kai ko se thadu habne Pinky Somo as Anjali yare base Sirbalana amu kaino ikai do no yanibo angang ga chapeng mane thadu habne khamdokpa yaraktrabadudadi Jenglei na hairei Malcolm nang Yuhen base singthoro aduga aikhoi ahumna ne Anjali se singthoragi Pinky na
Hoi, aduna pharani. Chenglei haibagi matung ina makhoi mari changduna chingthokpadagi uchinna chinna khamdokpa adu yari. Laibak phabana class adu atopa satra leitabana maram oiduna khatnaribadu kanana su hodri. Anjali yuhenbada yenglaga saungna hairei. Nang nungai ni dana mi ustaba. Yuhenbasu thawai sasadana. Ibema kaisu kibide. Hayengwai akhoi da leiraga aina mu phudaba haiduni. Kai haiba huzikida. Yuhenba mana hairidu soire khangladuna. Ho kaisu nate. Chengleina kantakna. Yare se to adu saru canteen da kinam chawrase. Malcolm su. Hoi, aduna phare. Yuhenba chengleida muk onsinduna amuk hairei. Ngasai na haibadi yaramadi si thokidro. Nangna lemje bisabadagi thoini se. Yuhenbana hairibadu Anjali su mating pangsilei. Adune tan chadana lemini kainaga. Hauzikta masamga phoinaduna khanakiba aniduna amuk chapmanana michanga changnaduna wa nganglakpadudadi marido amuktada hongnaduna punna noklei. Anjali su ngakna. Kai nokningba yauge. Chenglei nokpa du khangsinduna hairei. Yaude lao chalase. Makhoi taruk adu asumna canteen tamna chatkirami. Somdasu chingsang yaijit ka loinana hospital gi canteen aduda phamduna wari sanari. Chingsangna hayengse nangsu yauragadi yam nungai dongni yai. Ai yauradi akhoi machadu ikairodro angawbusidi. Hoine adu sumine. Nakhoi ani adum chatpa tare. Aduga akhoi machana kamain tholakane. Chingsang coffee adu sip ama chinglaba tungda hairei. Khoibe mapuragi aduga kauthoalaga mafam aduda dum punna chalagi. Aduga haidobo myam da hairagi. Yadoribo. Yanida. Oh, amadudadi mafam da haikrabo. Haikri. Yaizit nyoklaga hairei. Langan firaldi pairaga halau ko. Hoi, maduma ngamboi jage Prabhu. School suti tharaduna Chenglei su cycle set tamna lakduna magi cycle dugi manakta choklai. Adubu ngasidi chocolate thamlamdri. Madu ubada Chenglei soradu amuktang sangna hondei. Aduga cycle adu thaudoktuna mayum tamna lakli. Ngasaidagi leirak machingda Chenglei bu halakpa ngairiba khabadu Chenglei lakpa ubada gari dagi kumthaduna Chenglei ni yoksilakpa ngairi. Chenglei su phatlauna cycle adu leirak ta thauzilakpaga khabana phatlauna changsilakpaga mapa chanaduna cycle duna khabada waigi torami. Chenglei brake adu khangpa phaduna khabada onsiduna pakhatna hairi. Sorry kaka. Khabadi kakaga kaurakpa aduda ingaknai. Adubu kaisu tawdaba saduna nofet tawduna hairei. Yare aina soibanida bem. Chenglei karisu hairamdana amuk cycle adu thauge tawba aduda khabana khangai hairei. Abem nang swawaidagiro. Khangna hangliba khabagi wahangni Chenglei su tapna khumlei. Nangi mobile number piramba yagadro. Chenglei khababu khongdagi ton phabu yenglaba tungda usittaba manba mawda yamna ingna limna hairei. Kakase masafana nana ui mirak tinba midi oiramgani haiba thazi. Adubu wangangdudi yadri wakal tungdaba mina ngangadaba wangangangli. Sor mapi ama hondoklaga makha amuk tarei. Aduga kanano karino su khangdaba ngasi khakta thengnaba kakana number hanglaklaga Chenglei na pigadaba nati. Wahai krasi hairamduna khabagi paukhumgi damag amuk ngaidana cycle adu thauduna chatkri. Khaba chatkriba Chenglei da yengduna marau leiba minok ama nokli machindasu tablapna solai. Sakti ka ai adubu nang yai aina yai haisini.